mayambu wari Taminasi channel na taramna uksari. Chathajarakliba wari paring asida ngasi mayamgi maphamda puduna laksariba wari gi tangkak. Samba Naha Lamganba Khamnung Yaiding Konu gi makha chathajarak pasaruk. Khamnung Yaiding Konu na taibang khongdarak tringai lairam lenda lairingaida Khamnung ningthau nongarel ahalna lumlen lada yekki taloi atombi oige khanduna thamjabi nurani Khamnung ningthaugi taloi singda chandringaida chahi kumsa kharadang taibang chinjak saraga taibang kumhai yengluge khanduna Khamnung ningthaugi maya thanglauraga namu taibang migi mapokta poklakpani Nurana taibang khongdaramdaida Khamnung ningthaugi masai konda leirang sara ama tharami taibang chinjak saduna nura pukning olaba mityeng nattaba yenglabadi Khamnung leibakta thariba mapal ngauna satpa leirang pambi asi leisak onduna mapal muna satsanu haina sari wasak temsingnaduna tharamba leirang sara adu nurana pakhang Samba Naha Lamganbaga apam nungsi waithungnasi sari wasak pandol lomnaba numitagi khanghaudana leirang leichu ole singel muna mapal salakle Singel leichu olakpa leirangi leisak ubada Khamnung ningthauna sauduna manau nupa atomba kauraga Isano leirang atomba Nasabi aigi taloi singda change lumlen atombi oige khanduna thamjabi nura mana sahi kumja kharadang namu taibang migi mapokta poklaga taibang kumhai yengluge nasabi aigi yathang lauraga malem khongda khibi kege moirang leibakta ningol lakpa angambagi mamom oina poktuna Khamnung Yaiding Konu mingthon khibi nura mahakna taibang chinjak saduna fije chakja hongkhibana sari wasak pumba kauthokre taibang migi lamchat sajat matung inna midyeng nattaba yengduna wangang nattaba ngangduna saman lengmanaba kege pakhang amaga apam nungsi waithungnasi singu thangjing palepna sari wasak temsingnabana Khamnung leirang asi ngauna salambadagi leirang muna salakle Singhe leichu olakle haina khiba chahi kumja masing sudrabasu sari wasak kaibagi nuragi yaibi mathwai laurucho thaudarakle Khamnung ningthaugi mayathang puraga manau nupa atombadu taibang malemda khongdarakle kege leibak tana lakle Khamnung Yaiding Konu ibema masabi maman chaga sari wasak temsingna khiba tarekni suba numitki ayuki yenda anganbada Khamnung ningthaugi manau nupa atomba nuragi masai konda thunglari nurama bukaram tauraga yebi mathwai lousige khanduna lona mikupna humsena duna leiri numit asi nuramadi ngarang khumlen manglan chada laisa ipak iranbada irak naduna mikap thorakpa mangi pawbu tambada bale mamana mamombu kharai thonga lanthok handana mongbo maran yaida lengdana leihanki korona kokton wairakpa matamda Panthaugi sumang matonda yungliba polang khokta langbau yalaga nurana metpa langdu phawi nurama bu mikupna humsena duna leiriba Khamnung thonga rengi manau nupa atombadi langbaugi pau manungda changduna leiri Yaiding Konuna langbauda sandoktuna phawriba langyam adu khomsillaga langla khaidoktuna makhutna lang kanba horakli langbau manungda nathoktuna leiriba Khamnung thonga rengi manau nupana langbaugi pau thudeklaga lang kalliba nuragi lawai koklen lempu thakta atekpa pauna thaduna nuramadi malem thakta asibagum longna taduna leiri Khamnung thonga rengi manau nupana nuragi yaibi mathwai mari puraga Khamnung leibak pangkhre yaibi mathwai amadudi matomta leiba ngamdaduna tungin nazarakani khanduna thambiramle panthaugi sumang matonda Polangkhok makhada langbongna thaduna wa ngang bangamdana ana laipot phaduna naheribi mamomgi khonphamdu imungda tara chak thonglibi pale mamana taraduna mapanda chenthorakle mamomna siba machet khangna lerambadu ubada chinsinduna konkhatlaga imagi langlen ibema imom nangbu singu phattaba kana thingnarabage khuyum phattaba kanagi jairakno haina makhol thokna kaplakle Palemgi mikap khol tarabasu nuramadi pakhum piba ngamdana mamabu chingna yenglaga nuragi mitlu napomda
ꯄꯤꯒꯤ ꯏꯔꯥ ꯍꯧꯔꯛꯂꯤ ꯃꯃꯥꯒꯤ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜ ꯇꯥꯕꯗ ꯀꯩꯔꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯅꯨꯔꯥ ꯃꯥꯕꯨ ꯃꯥꯡꯒꯣꯜꯗ ꯄꯨꯈꯠꯂꯒ ꯈꯔꯥꯏ ꯂꯥꯏꯀꯟꯅꯕ ꯍꯧꯔꯛꯂꯤ ꯂꯩꯕꯥꯛꯀꯤ ꯑꯈꯪ ꯑꯍꯩ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤꯅ ꯏꯔꯥ ꯊꯧꯅꯤꯖꯗꯨꯅ ꯃꯥꯡꯈ꯭ꯔꯕ ꯌꯥꯏꯕꯤ ꯃꯊ꯭ꯋꯥꯏ ꯃꯔꯤꯕꯨ ꯀꯧꯁꯤꯟꯕ ꯉꯝꯗꯗꯨꯅ ꯑꯔꯣꯏꯕ ꯌꯥꯍꯤꯞ ꯇꯥꯂꯝꯗꯥꯏꯗ ꯃꯁꯥꯕꯤ ꯃꯃꯥꯟꯆꯥꯒꯤ ꯀꯣꯂꯣꯏ ꯄꯟꯗꯨꯅ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯛꯂꯤ ꯅꯨꯔꯥꯒꯤ ꯃꯤꯀꯞ ꯈꯣꯜ ꯇꯥꯕꯗ ꯃꯤ ꯊꯥꯗꯨꯅ ꯄꯥꯈꯪ ꯁꯥꯝꯕ ꯅꯍꯥ ꯂꯝꯒꯥꯟꯕꯕꯨ ꯀꯦꯒꯦ ꯂꯩꯀꯥꯏ ꯊꯨꯡꯅ ꯊꯤꯕ ꯍꯧꯔꯛꯂꯤ ꯂꯝꯂꯦꯟ ꯋꯥꯏꯈꯣꯡ ꯂꯝꯗꯝꯗ ꯏꯉꯦꯟ ꯊꯨꯝꯄꯥꯛ ꯁꯨꯝꯗꯨꯅ ꯂꯩꯔꯤꯕ ꯁꯥꯝꯕ ꯂꯝꯒꯥꯟꯕꯒꯤ ꯈꯣꯝꯂꯦꯟ ꯃꯪꯁꯅꯥ ꯃꯪꯂꯥꯟꯆꯥꯗ ꯆꯤꯡꯉꯨ ꯊꯥꯡꯖꯤꯡ ꯂꯥꯏꯅ ꯃꯪꯐꯥꯎꯅꯕꯤꯔꯔꯤ ꯅꯨꯔꯥ ꯄꯥꯈꯪ ꯑꯅꯤꯅ ꯎꯀꯣꯏ ꯍꯤꯕꯨ ꯇꯣꯡꯗꯨꯅ ꯁꯪꯖꯧ ꯃꯄꯥ ꯅꯥꯏꯗ꯭ꯔꯕ ꯏꯄꯥꯛ ꯑꯃ ꯂꯥꯟꯕꯗ ꯏꯌꯥꯏꯗ ꯃꯥꯂꯪ ꯅꯨꯡꯁꯤꯠ ꯑꯀꯟꯕ ꯊꯦꯡꯅꯗꯨꯅ ꯎꯀꯥꯏ ꯍꯤ ꯂꯨꯞꯄꯗ ꯅꯣꯡꯃꯅꯦ ꯃꯆꯥ ꯌꯥꯎꯈꯤꯕꯕꯨ ꯏꯔꯨꯞꯇꯨꯅ ꯊꯤꯕꯗ ꯊꯤꯕ ꯐꯪꯈꯤꯗꯦ ꯃꯤꯠꯀꯞ ꯊꯣꯔꯛꯄꯗ ꯅꯣꯡꯉꯥꯜꯂꯝꯗꯨꯅ ꯄꯥꯈꯪ ꯃꯥꯗꯤ ꯅꯨꯡꯁꯥ ꯊꯤꯕꯅ ꯄꯣꯊꯥꯐꯝ ꯈꯪꯗ꯭ꯔꯦ ꯈꯣꯝꯂꯦꯟ ꯃꯪꯒꯤ ꯄꯥꯎꯗꯨ ꯅꯃꯨ ꯃꯤꯔꯣꯜ ꯈꯪꯂꯕ ꯃꯔꯣꯏ ꯇꯥꯎꯕ ꯄꯥꯎꯖꯦꯜ ꯍꯨꯏꯗ ꯇꯝꯗꯨꯅ ꯃꯁꯥ ꯅꯣꯡꯃꯅꯦ ꯃꯆꯥꯕꯨ ꯌꯦꯡꯉꯨꯆꯣ ꯊꯥꯔꯛꯂꯦ ꯄꯥꯎꯖꯦꯜ ꯍꯨꯏꯅ ꯆꯦꯟꯅ ꯆꯦꯟꯅ ꯂꯥꯛꯄꯅ ꯃꯣꯏꯔꯥꯡ ꯌꯧꯔꯛꯂꯦ ꯅꯨꯔꯥꯒꯤ ꯃꯔꯥꯟ ꯌꯥꯏ ꯇꯥꯅ ꯆꯦꯜꯂꯛꯇꯨꯅ ꯁꯨꯃꯥꯡ ꯌꯧꯔꯛꯄꯗ ꯃꯪꯒꯣꯟꯗ ꯃꯤꯌꯥꯝꯅ ꯅꯨꯔꯥꯕꯨ ꯈꯔꯥꯏ ꯂꯥꯏꯀꯟꯅꯔꯤꯕ ꯄꯂꯦꯝ ꯑꯃꯅ ꯌꯦꯅꯈꯥꯗ ꯊꯣꯛꯇꯨꯅ ꯃꯃꯣꯝ ꯌꯥꯏꯗꯤꯡ ꯀꯣꯅꯨꯕꯨ ꯀꯧꯗꯨꯅ ꯀꯞꯂꯤꯕꯗꯨ ꯄꯥꯎꯖꯦꯜ ꯍꯨꯏꯅ ꯎꯔꯗꯨꯅ ꯇꯥꯎꯕ ꯍꯨꯏ ꯃꯥꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯁꯨꯃꯥꯡ ꯃꯌꯥꯏꯗ ꯂꯦꯞꯇꯨꯅ ꯈꯣꯡꯂꯝꯂꯒ ꯃꯕꯨꯡꯉꯣꯅ ꯂꯩꯕ ꯂꯝꯗꯝ ꯋꯥꯏꯈꯣꯡ ꯇꯥꯅ ꯄꯣꯊꯥꯕ ꯂꯩꯇꯅ ꯆꯦꯜꯂꯛꯂꯤ ꯌꯧꯔꯧ ꯁꯥꯒꯤ ꯃꯄꯣꯛꯇ ꯄꯣꯛꯂꯕꯁꯨ ꯄꯥꯎꯖꯦꯜ ꯍꯨꯏꯗꯣ ꯃꯕꯨꯡꯉꯣꯗ ꯑꯋꯥꯕ ꯄꯥꯎꯗꯨ ꯇꯝꯅꯤꯡꯕꯗꯒꯤ ꯇꯨꯈꯣꯡ ꯁꯝꯗꯨꯅ ꯏꯄꯥꯛ ꯀꯌꯥ ꯂꯥꯟꯗꯨꯅ ꯁꯥꯡꯂꯕ ꯂꯝꯁꯥꯡ ꯆꯦꯜꯂꯛꯄꯗ ꯋꯥꯔꯕꯁꯨ ꯄꯣꯊꯥꯗꯨꯅ ꯂꯩꯊꯣꯛꯀꯦ ꯈꯟꯈꯤꯗꯦ ꯅꯤꯡꯁꯥ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯃꯔꯩ ꯇꯤꯡꯊꯣꯛꯇꯨꯅ ꯑꯋꯥꯕ ꯈꯪꯗꯅ ꯄꯣꯊꯥꯕ ꯂꯩꯇꯅ ꯃꯕꯨꯡꯉꯣꯒꯤ ꯃꯅꯥꯛ ꯇꯥꯅ ꯆꯦꯜꯂꯛꯂꯤ ꯃꯔꯣꯏ ꯇꯥꯎꯕ ꯍꯨꯏꯕꯨ ꯉꯥꯏꯕꯗ ꯄꯥꯈꯪ ꯃꯥꯁꯨ ꯈꯔꯥꯏ ꯊꯣꯡꯒꯥꯜ ꯋꯥꯡꯃ ꯂꯥꯟꯅ ꯊꯣꯔꯛꯂꯤ ꯄꯥꯎꯖꯦꯜ ꯍꯨꯏꯅ ꯆꯦꯜꯂꯛꯂꯒ ꯃꯕꯨꯡꯉꯣꯒꯤ ꯃꯐꯤ ꯆꯤꯡꯗꯨꯅ ꯊꯨꯅ ꯌꯥꯡꯅ ꯆꯠꯂꯁꯤ ꯍꯥꯏꯔꯛꯂꯤ ꯃꯤꯔꯣꯜ ꯊꯣꯛꯇ꯭ꯔꯕꯁꯨ ꯃꯤꯒ ꯃꯥꯟꯅꯅ ꯁꯤꯡꯂꯕ ꯑꯋꯥ ꯑꯅꯥ ꯃꯁꯛ ꯈꯪꯂꯕ ꯄꯥꯎꯖꯦꯜ ꯍꯨꯏꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯁꯥꯝꯕ ꯅꯍꯥ ꯂꯝꯒꯥꯟꯕꯁꯨ ꯅꯨꯡꯁꯥ ꯊꯤꯕꯒ ꯂꯣꯏꯅꯅ ꯆꯦꯟꯅ ꯆꯦꯟꯅ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯄꯥꯡꯂꯛꯂꯤ ꯅꯤꯡꯉꯣꯜ ꯂꯥꯛꯄ ꯑꯉꯝꯕꯅ ꯃꯥꯕꯨ ꯊꯤꯔꯨꯆꯣ ꯊꯥꯔꯛꯄ ꯀꯦꯒꯦ ꯇꯝꯕ ꯅꯨꯄꯥ ꯑꯅꯤꯗꯨꯒ ꯁꯥꯝꯕ ꯂꯝꯒꯥꯟꯕꯒ ꯏꯊꯥꯏ ꯆꯤꯡꯈꯣꯡꯗ ꯊꯦꯡꯅꯔꯤ ꯃꯁꯥ ꯅꯣꯡꯃꯅꯦ ꯃꯆꯥꯒꯤ ꯑꯋꯥꯕ ꯄꯥꯎꯕꯨ ꯇꯥꯕꯗ ꯄꯥꯈꯪ ꯊꯃꯣꯏ ꯄꯨꯕ ꯌꯥꯔꯛꯇ꯭ꯔꯦ ꯃꯔꯣꯏ ꯇꯥꯎꯕ ꯍꯨꯏꯒ ꯂꯣꯏꯅꯅ ꯆꯦꯟꯅ ꯆꯦꯟꯅ ꯂꯥꯛꯄꯅ ꯃꯁꯥ ꯅꯣꯡꯃꯅꯦ ꯃꯆꯥꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯔꯥ ꯃꯥꯗꯤ ꯑꯔꯣꯏꯕ ꯃꯇꯝ ꯌꯧꯔꯕꯣꯏ ꯃꯃꯤꯠ ꯑꯅꯤꯗꯨ ꯄꯥꯡꯖꯕꯗ ꯃꯉꯥꯏꯔꯦ ꯃꯤꯁꯛ ꯈꯪꯂꯛꯇ꯭ꯔꯦ ꯃꯅꯥ ꯇꯥꯔꯛꯇ꯭ꯔꯦ ꯋꯥꯈꯜ ꯅꯨꯡꯕꯪꯅꯔꯛꯂꯤ ꯌꯥꯏꯕꯤ ꯊꯋꯥꯏꯅ ꯁꯥꯃꯨ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯊꯥꯗꯣꯛꯂꯝꯗꯥꯏꯗ ꯅꯨꯔꯥꯒꯤ ꯃꯤꯠꯂꯨ ꯑꯅꯤꯗꯣ ꯇꯔꯪꯒꯤ ꯂꯥꯏꯖ ꯁꯤꯟꯊꯔꯛꯂꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯕꯨ ꯇꯠꯇꯅ ꯁꯣꯟꯖꯔꯝꯕ ꯃꯁꯥꯕꯤꯅ ꯅꯨꯔꯥ ꯅꯥꯛꯇ ꯂꯥꯛꯂꯕ ꯐꯥꯎꯕꯗ ꯅꯨꯡꯁꯤꯔꯕ ꯃꯁꯥꯕꯤꯒꯤ ꯆꯦꯡꯂꯧ ꯎꯖꯔꯕꯁꯨ ꯃꯈꯣꯜ ꯊꯣꯛꯅ ꯀꯧꯖꯕ ꯉꯝꯗ꯭ꯔꯦ ꯅꯨꯔꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨ ꯎꯕꯗ ꯄꯥꯈꯪ ꯁꯥꯝꯕ ꯂꯝꯒꯥꯟꯕꯗꯣ ꯏꯀꯥꯏ ꯏꯀꯤ ꯈꯪꯗꯅ ꯃꯁꯥꯅꯧꯕꯨ ꯆꯦꯠꯅ ꯀꯣꯜꯂꯒ ꯊꯝꯕꯥꯜ ꯃꯥꯟꯕꯤ ꯃꯥꯏꯊꯣꯡꯕꯨ ꯆꯤꯡꯅ ꯌꯦꯡꯂꯒ ꯃꯔꯥꯏꯕꯛꯇ ꯍꯟꯅ ꯍꯟꯅ ꯆꯨꯞꯇꯨꯅ ꯅꯣꯡ ꯈꯣꯡꯕꯒꯨꯝ ꯀꯞꯂꯛꯂꯤ ꯄꯥꯈꯪꯒꯤ ꯃꯈꯨꯠꯅ ꯅꯨꯔꯥꯒꯤ ꯍꯛꯆꯥꯡꯗ ꯅꯥꯟꯕꯤꯕꯗ ꯅꯨꯔꯥꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯑꯃ ꯂꯩꯔꯝꯕꯗꯨ ꯁꯥꯃꯨ ꯍꯛꯆꯥꯡ ꯊꯥꯗꯣꯛꯇꯨꯅ ꯈꯝꯅꯨꯡ ꯃꯥꯏꯀꯩ ꯄꯥꯡꯈꯤ ꯃꯁꯥ ꯅꯣꯡꯃꯅꯦ ꯃꯆꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯁꯥꯝꯕ ꯅꯍꯥ ꯂꯝꯒꯥꯟꯕꯗꯤ ꯀꯞꯇꯨꯅ ꯂꯩꯔꯤ ꯁꯥꯕꯤ ꯁꯥꯅꯧ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯂꯥꯡꯑꯣꯟ ꯃꯇꯧ ꯎꯕꯗ ꯃꯤ ꯄꯨꯝꯅꯃꯛ ꯀꯞꯅꯔꯤ ꯀꯣꯔꯧ ꯃꯥꯅ ꯅꯦꯝꯁꯤꯜꯂꯛ ꯃꯥꯂꯦꯝ ꯂꯩꯅ ꯃꯝꯁꯤꯜꯂꯛꯂꯕꯗ ꯀꯩꯔꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯅꯨꯔꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕు ꯃꯥꯂꯦꯝ ꯂꯩꯇꯥꯅꯔꯁꯤ ꯊꯦꯝꯕꯗ ꯁꯥꯝꯕ ꯂꯝꯒꯥꯟꯕꯅ ꯊꯥꯗꯣꯛꯎ ꯌꯥꯗ꯭ꯔꯦ ꯅꯨꯔꯥ ꯃꯇꯣꯝꯇ ꯈꯝꯅꯨꯡ ꯃꯄꯨꯡ ꯌꯥꯏꯗ ꯆꯠꯄ ꯉꯝꯃꯣꯏ ꯃꯥꯒ ꯂꯣꯏꯅꯅ ꯂꯩꯔꯣꯟ ꯆꯟꯕꯤꯌꯨ ꯍꯥꯏꯔꯛꯂꯕꯗ ꯄꯥꯈꯪꯕꯨ ꯄꯣꯛꯄꯤ ꯄꯂꯦꯝ ꯃꯃꯥ ꯂꯥꯏꯔꯕꯤꯅ ꯀꯞ ಲಾꯎದುನ ಮಪಾರಿಬು ಹನ್ನ ಹನ್ನ ಥೆಮ್ಜಬಸು ಮಯಾದ್ರಬದ ಮಿಯಾಂ ಪುಮ್ನಮಕ್ ವಾನರಿ ಪಾಖಂಗ್ ಸಾಂಬನ ಹಾಲಂಗಾನ್ಬಗಿ ಅರೇಪ ವಾಫಂ ಅಸಿ ಲೇಬಾಕಿ ಅಂಗಂ ಅಥೌಸಿಂಗ್ನ ತಾನರಿ ಮಪು ಮೊಯ್ರಾಂಗ್ ನಿಂಗ್ಥೌದ ಹಂಗಟ್ಲಿ ನಿಂಗ್ಥೌ ಮಾಸು ಹೈಫಂ ತೌಫಂ ಖಂಗ್ದದುನ ಪಾಖಂಗ್ ಮಾನನುರಾ ಮಾಗ ಲೊಯ್ನನ ಯೈಬಿ ಥವಾಯ್ ಥಾಮಿನಸಿ ಚಿಂಗು ಥಾಂಗ್ಜಿಂಗ್ ಲೈಬು ಪಲೇಪ್ನದುನ ಸರಿ ಪಂದೋ ಲೋಂಖ್ರಬನಿನ ಸಾಬಿ ಸಾನೌ ಅನಿಗಿ ನಿಂಗ್ಬ ಥುಂಗ್ಜರಸನು ಮಪು ಯಾಥಂಗ್ ಪಿಬಿರಕ್ಲಿ ನಿಂಗ್ಥೌಗಿ ಯಾಥಂಗ್ ಫಂಗ್ಲಬದ ಸಾಬಿ ಸಾನೌ ಅನಿನ ಪುನ್ನ ಹಿಪ್ಪ ಯಾಬ ಅಚೌಬ ಕು ಅಮ ಚಲ್ಲಗ ಕು ಮನುಂಗ್ದ ಹಾಪ್ಲಗ ಮಾಲೆಂ ಲೈರೋಲ್ ಚಲ್ಲೆ ಸಾಂಬ ನಹಾ ಲಂಗಾನ್ಬಗಿ ತಾವಬ ಹುಯಿ ಅದುದಿ ಮಬುಂಗೋಬು ಲೈರೋಲ್ ಚನ್ಖಿಬ ಮುಂಫಂ ಅದುಗಿ ಮನಾಕ್ತ
ꯂꯦꯡꯗꯅ ꯆꯥꯗ ꯊꯛꯇꯕ ꯃꯈꯩ ꯀꯨꯟꯗꯨꯅ ꯂꯩꯔꯤ꯫ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯁꯤ ꯇꯥꯕꯗ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯂꯩꯕꯥꯛꯀꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯀꯞꯅꯔꯤ꯫ ꯁꯥꯕꯤ ꯁꯥꯅꯧ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯂꯥꯡꯑꯣꯟ ꯃꯇꯧ ꯑꯁꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯋꯥꯔꯤꯅꯔꯤ, ꯀꯩꯊꯦꯜ ꯑꯀꯥ ꯑꯀꯨꯝꯗ ꯁꯣꯟꯅꯔꯤ꯫ ꯅꯨꯔꯥ ꯃꯁꯨꯡ ꯂꯥꯡꯒꯤꯗꯃꯛꯇ ꯌꯥꯏꯕꯤ ꯊꯋꯥꯏ ꯊꯥꯈ꯭ꯔꯕ ꯁꯥꯝꯕ ꯅꯍꯥ ꯂꯝꯒꯥꯟꯕꯒꯤ ꯊꯋꯥꯏꯅ ꯁꯦꯛꯂꯥꯒꯤ ꯁꯛꯇꯝ ꯂꯧꯔꯒ ꯈꯝꯅꯨꯡ ꯂꯩꯕꯥꯛ ꯇꯥꯟꯅ ꯃꯁꯥꯅꯧ ꯊꯤꯕ ꯂꯥꯛꯂꯤ꯫ ꯈꯝꯅꯨꯡ ꯊꯣꯡꯉꯥꯔꯦꯟꯒꯤ ꯂꯩꯕꯥꯛ ꯌꯧꯔꯕꯗ ꯅꯨꯔꯥꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯃꯉꯥꯗꯤ ꯈꯝꯅꯨꯡ ꯅꯤꯡꯊꯧꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤꯕꯅ ꯁꯥꯝꯕ ꯅꯍꯥ ꯂꯝꯒꯥꯟꯕꯒꯤ ꯊꯋꯥꯏꯗꯣ ꯈꯝꯅꯨꯡ ꯂꯩꯕꯥꯛꯇ ꯆꯪꯐꯝ ꯈꯪꯗꯗꯨꯅ ꯀꯛꯉꯥꯎꯅꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯂꯝꯒꯥꯟꯕꯕꯨ ꯄꯣꯛꯄ ꯃꯄꯥ ꯁꯤꯟꯁꯨꯍꯟꯕꯗꯤ ꯈꯝꯅꯨꯡ ꯅꯤꯡꯊꯧꯒꯤ ꯂꯩꯕꯥꯛꯇ ꯑꯉꯝꯕ ꯑꯣꯏꯗꯨꯅ ꯅꯤꯡꯊꯧꯒꯤ ꯊꯧꯗꯥ ꯄꯨꯗꯨꯅ ꯂꯩꯔꯤ꯫ ꯃꯄꯥꯔꯤꯒꯤ ꯃꯇꯧ ꯎꯕꯗ ꯃꯣꯏꯔꯥꯡ ꯁꯤꯟꯁꯨꯍꯟꯕꯅ ꯈꯝꯅꯨꯡ ꯅꯤꯡꯊꯧꯗ ꯃꯊ꯭ꯋꯥꯏ ꯁꯣꯛꯅ ꯍꯪꯒꯠꯂꯛꯂꯤ꯫ ꯅꯅꯥꯏꯕꯨ ꯂꯣꯏꯕ ꯏꯅꯤꯡꯊꯧ, ꯃꯣꯏꯔꯥꯡ ꯁꯤꯟꯁꯨꯍꯟꯕ ꯑꯩꯍꯥꯛꯅ ꯏꯄꯥꯔꯤ ꯑꯃꯇꯪ ꯇꯥꯏꯕꯪ ꯃꯥꯂꯦꯝꯗ ꯊꯅꯝꯕꯕꯨ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯀꯔꯤꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯕꯤꯔꯤꯕꯅꯣ? ꯅꯤꯡꯊꯧ ꯅꯍꯥꯛꯀꯤ ꯅꯅꯥꯏ ꯑꯣꯏꯗꯨꯅ ꯆꯍꯤ ꯀꯨꯝꯖꯥ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯔꯛꯂꯕ ꯅꯅꯥꯏꯕꯨ ꯀꯔꯤꯒꯤ ꯅꯨꯡꯁꯤꯕꯤꯗ꯭ꯔꯤꯕꯅꯣ? ꯄꯥꯔꯤ ꯃꯥꯅ ꯈꯪꯉꯨ ꯊꯛꯇ ꯌꯥꯏꯕꯤ ꯃꯥꯡꯂꯕꯗ ꯃꯥꯕꯨ ꯄꯣꯛꯄꯤ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯄꯂꯦꯝ ꯃꯃꯥ ꯂꯥꯏꯔꯕꯤꯅ ꯀꯔꯝꯅ ꯇꯥꯏꯕꯪ ꯃꯥꯂꯦꯝꯗ ꯍꯤꯡꯗꯨꯅ ꯂꯩꯕ ꯉꯝꯒꯗꯒꯦ? ꯍꯥꯏꯔꯝꯂꯒ ꯁꯤꯟꯁꯨꯍꯟꯕ ꯑꯉꯝꯕꯗꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯅ ꯃꯔꯨ ꯂꯨꯛꯅ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯗꯥꯏꯔꯦꯟ ꯑꯆꯥꯟꯕ ꯁꯤꯟꯁꯨꯍꯟꯕꯒꯤ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯈꯝꯅꯨꯡ ꯅꯤꯡꯊꯧ ꯊꯣꯡꯉꯥꯔꯦꯟ ꯑꯍꯟꯅ ꯃꯅꯥꯏꯕꯨ ꯊꯦꯝꯖꯤꯜꯂꯛꯂꯤ꯫ ꯁꯥꯎꯈꯤꯅꯨ ꯑꯉꯝꯕ, ꯑꯩꯅ ꯉꯝꯃꯤ ꯈꯟꯗꯨꯅ ꯅꯄꯥꯔꯤꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯕ ꯅꯠꯇꯦ꯫ ꯃꯁꯥꯅꯧ ꯀꯥꯏꯅ ꯃꯩꯆꯥꯛꯅ ꯅꯄꯥꯔꯤ ꯃꯗꯣꯝ ꯌꯥꯏꯕꯤ ꯃꯥꯡꯖꯕꯅꯤ꯫ ꯈꯝꯅꯨꯡ ꯅꯤꯡꯊꯧꯅ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯋꯥꯔꯤ ꯀꯌꯥꯗꯨ ꯂꯤꯗꯨꯅ ꯃꯅꯥꯏ ꯁꯤꯟꯁꯨꯍꯟꯕꯗ ꯇꯥꯍꯜꯂꯦ꯫ ꯃꯣꯏꯔꯥꯡ ꯁꯤꯟꯁꯨꯍꯟꯕ ꯑꯉꯝꯕꯅ ꯃꯉꯛꯇ ꯃꯐꯤ ꯌꯦꯠꯇꯨꯅ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯈꯝꯅꯨꯡ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯃꯄꯥꯔꯤ ꯃꯃꯧ ꯑꯅꯤꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏꯕꯨ ꯆꯔꯩ ꯐꯤꯒꯥꯎ ꯁꯥꯅ ꯅꯤꯖꯔꯛꯂꯤ꯫ ꯂꯨꯅ ꯆꯥꯅ ꯊꯝꯖꯕ ꯃꯣꯏꯔꯥꯡ ꯁꯤꯟꯁꯨꯍꯟꯕꯅ ꯃꯊ꯭ꯋꯥꯏ ꯋꯥꯔꯤꯕꯗꯨ ꯃꯥꯅ ꯄꯥꯝꯂꯤꯕꯗꯨ ꯄꯤꯕꯤꯔꯒꯦ ꯈꯜꯂꯗꯨꯅ ꯈꯝꯅꯨꯡ ꯅꯤꯡꯊꯧꯅ ꯃꯄꯥꯔꯤ ꯃꯃꯧ ꯑꯅꯤꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏꯗꯨ ꯀꯧꯔꯒ ꯇꯥꯏꯕꯪꯂꯦꯟꯗ ꯑꯃꯨꯛ ꯍꯟꯖꯔꯣ, ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯟꯖꯔꯣ ꯊꯧꯗꯥꯔꯤ꯫ ꯃꯄꯨꯒꯤ ꯊꯧꯖꯥꯜ ꯐꯪꯂꯕꯗ ꯁꯥꯕꯤ ꯁꯥꯅꯧ ꯑꯅꯤꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏꯅ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯇꯥꯅ ꯂꯥꯛꯂꯒ ꯃꯥꯂꯦꯝ ꯂꯩꯔꯣꯟ ꯆꯟꯈ꯭ꯔꯕ ꯍꯥꯡꯂꯕ ꯍꯛꯆꯥꯡ ꯄꯣꯂꯥꯡꯗ ꯆꯪꯕꯗ ꯇꯨꯝꯂꯨꯔꯒ ꯃꯤꯠꯀꯞ ꯊꯣꯔꯛꯄꯒꯨꯝ ꯍꯤꯡꯀꯠꯂꯛꯂꯤ꯫ ꯃꯥꯂꯦꯝ ꯂꯩꯔꯣꯟꯅꯨꯡꯗ ꯀꯨ ꯃꯅꯨꯡꯗ ꯁꯥꯕꯤ ꯁꯥꯅꯧ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯔꯤꯕꯗꯨ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯈꯥꯛꯇꯅ ꯃꯨꯡꯐꯝꯗ ꯀꯨꯟꯗꯨꯅ ꯂꯩꯔꯤꯕ ꯄꯥꯎꯆꯦꯜ ꯍꯨꯏꯅ ꯇꯥꯔꯗꯨꯅ ꯈꯣꯡꯂꯛꯂꯤ꯫ ꯃꯈꯨꯠ ꯑꯅꯤꯅ ꯃꯨꯡꯐꯝ ꯑꯗꯨ ꯈꯣꯠꯂꯛꯂꯤ꯫ ꯁꯤꯡꯂꯕ ꯄꯥꯎꯆꯦꯜ ꯍꯨꯏꯅ ꯆꯦꯟꯈꯤꯗꯨꯅ ꯅꯤꯡꯉꯣꯜ ꯂꯥꯛꯄ ꯑꯉꯝꯕꯒꯤ ꯃꯐꯤ ꯆꯤꯛꯇꯨꯅ ꯃꯨꯡꯐꯝ ꯇꯥꯅ ꯆꯤꯡꯗꯨꯅ ꯄꯨꯔꯛꯂꯒ ꯃꯨꯡꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯈꯣꯠꯄ ꯍꯧꯔꯛꯂꯤ꯫ ꯍꯨꯏꯅ ꯈꯣꯡꯂꯒ ꯃꯨꯡꯐꯝ ꯈꯣꯠꯄꯗꯨ ꯎꯕꯗ ꯂꯝꯕꯤꯗ ꯆꯠꯄ ꯃꯤ ꯄꯨꯝꯅꯃꯛ ꯂꯦꯞꯇꯨꯅ ꯌꯦꯡꯅꯔꯝꯕꯗꯒꯤ ꯃꯨꯡꯐꯝ ꯇꯥꯅ ꯆꯪꯁꯤꯟꯅꯔꯛꯂꯤ꯫ ꯃꯨꯡꯐꯝ ꯑꯗꯨ ꯂꯦꯡꯕꯒꯨꯝ ꯎꯔꯗꯨꯅ ꯃꯤꯌꯥꯝ ꯍꯣꯠꯆꯤꯟꯗꯨꯅ ꯃꯨꯡꯐꯝ ꯈꯣꯠꯇꯣꯛꯇꯨꯅ ꯀꯨ ꯐꯨꯛꯇꯣꯛꯇꯨꯅ ꯌꯦꯡꯕꯗ ꯁꯥꯕꯤ ꯁꯥꯅꯧ ꯑꯅꯤꯗꯨ ꯍꯤꯡꯀꯠꯂꯝꯂꯦ꯫ ꯄꯥꯎ ꯑꯁꯤ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧ ꯄꯨꯔꯤꯠꯂꯥꯏ ꯏꯔꯥꯡꯇꯦꯜ ꯍꯩꯕꯗ ꯍꯪꯒꯠꯂꯨꯔꯦ꯫ ꯑꯉꯛꯄ ꯄꯥꯎꯁꯤ ꯇꯥꯕꯗ ꯅꯤꯡꯊꯧ ꯃꯁꯥꯃꯛ ꯂꯥꯛꯇꯨꯅ ꯌꯦꯡꯂꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯂꯦ꯫ ꯁꯥꯕꯤ ꯁꯥꯅꯧ ꯑꯅꯤꯅ ꯃꯥꯂꯦꯝ ꯂꯩꯔꯣꯜ ꯆꯟꯈꯤꯕ ꯃꯐꯝ ꯃꯨꯡꯐꯝ ꯑꯗꯨꯕꯨ ꯃꯀꯨ ꯄꯨꯡ ꯊꯣꯜꯂꯦ꯫ ꯃꯥꯡꯂꯨꯔꯕ ꯌꯥꯏꯕꯤ ꯊꯋꯥꯏꯅ ꯇꯥꯏꯕꯪꯗ ꯑꯃꯨꯛ ꯍꯜꯂꯛꯂꯕ ꯁꯥꯕꯤ ꯁꯥꯅꯧ ꯑꯅꯤꯗꯣ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯆꯍꯤ ꯈꯔ ꯄꯥꯜꯂꯝꯂꯒ ꯃꯄꯥꯔꯤ ꯃꯃꯣꯝ ꯁꯥꯠꯇꯅ ꯇꯥꯏꯕꯪ ꯊꯧꯗꯥ ꯂꯣꯏꯗꯨꯅ ꯀꯣꯔꯧ ꯅꯣꯡꯒꯥꯃꯤꯟꯅꯈꯤ꯫ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯃꯌꯥꯝꯅ ꯅꯧꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯨ꯫